आकाशवाणी इम्फाल नोलिनी देवी पाउ पजरी अहनबदा मरुइबा पाउ प्रधानमंत्री हाइरे कोविड-19 की लाइजत मनुंग असिदा भारत मचा कोटी 130 आत्मनिर्भर भारत अमा सेमगतनबा वासक लौरे राज्य असिदा पुंग 12 की मनुंगदा कोविड-19 की अनोबा केस 139 थिंगनरे अमसुंग मिपुंग खुदिमक मसा मउ फना लेहनबगी पांतमदा केंद्र की यूथ अफेयर्स अमसुंग स्पोर्ट्स मंत्री किरेन रिजिजुना फिट इंडिया यूथ क्लब सिंग हांगदोखरे प्रधानमंत्री नरेंद्र मोदी हाइरी भारत असी मिपान तांगदबा लेबाक अमा ओहेनगदबनी अमसुंग लेबाक असिदा फंगलिबा महौसागी पोथोकसिंग असी लमदम असिगी अमदी मालेमगी कैथेल यहोनगदबनी 63 सुबा निंगतम नुमित पालन थौरमदा ngarang लाल किलागी फंपाक्तगी लेबाकी मियामदा पीखिबा महाकी वारोलदा श्री मोदी हाई कोविड-19 लाइजत की मरक असिदा भारत मचा कोटी 130 आत्मनिर्भर भारत अमा सेमगतनबा वासक लौरे भारत की मंगरान असी मंगफाउनबा ngamgani हाइबगी थाजबसु महाकना फुंगदोखि प्रधानमंत्री हाई लेबाक असिगी निंगतंबा असिबु इकाई खुमनबा हाइबसी पुमनमक्तगी अथोइबनी अमसुंग लेबाक असिगी थौना फरबा लानमिसिंगना निंगतंबगीदमक मायोकनखिबा अदु मालेमगी मियामना लदाखता उबा फंगख्रे वोकल फॉर लोकल की खोलाव बुंदा हुंगना पल्लदुना श्री मोदी हाई भारतना मालेमगी मियामगी तंगाई फदना संगबसिंग अदु फंगहनबा होनगनी लेबाक असिदगी सेमदोक सादोक्त्रिबा पोलमसिंग मपानदा थादोकपा अमदी सेम साबा लोयरबा पोटसिंग मपानदगी पुसिलकपगी थवोंग मतम सांगना साथरकपा असिदसु महाकना अंगकपा फुंगदोखि दिल्ली की लाल किलादगी थंगना थंगना तरेलकसुबा ओइना लेबाकी मियामदा वांगांकिबा अदुदा श्री मोदीना मिपान तांगदना मरोमदोम लेप्सनबा होनबदा सिंगनबा कया मायुकनगनी हाइखि प्रधानमंत्री हाई मालेम पुंबा असी इमुंग अमतनी हाइना भारतना लौई अमसुंग सेलतुंगी लमदा फिबम फगतहनबा अमदी साउखतहनबा होनबदा लेबाक असिना थौंग असी सिजिनबदा मिटेंग संगले लेबाक असिना तौबंगंबा शक्तिगी मतंगदा खुदम ओइना पुथोकलदुना श्री मोदी हाई कोविड-19 लाइजत संदोरक्त्रिंगै ममांगदा लेबाक असिदा N95 मास्क PPE अमसुंग वेंटिलेटर सिंग सारमदे अदुबो हौजिक्ति हारिबा पोलमसिंग असी मपा लेबाक सिंगदा थादोकपंगंबगी मवोंग फावबा लेरे भारत पु होंगलकलिबा मतंगगा चुनना लम खुदिंगमकी इंफ्रास्ट्रक्चर सेमगतनबा अनोबा खोंगतांग अमा लौखतबगी तंगाई फदबसु प्रधानमंत्री ना पनखि मांगना हाई नेशनल इंफ्रास्ट्रक्चर पाइपलाइन प्रोजेक्टना पांदम असी यहुनपा ngamgani अमसुंग मसिगिदमक महाकना लेबाक असिना लुपा कोटी लाख सामा हेना थादनबा होनरी मांगना हाई इंफ्रास्ट्रक्चर की लमदा अवनबा पुरकनबगिदमक तुंगान लमगी प्रोजेक्ट 8 लोंग खंदोकले प्रधानमंत्री हाई मरोमदोम लेप्सबंगंबा भारत अमा सेमगतपदा शिक्षा हाइबसी यामनमक मरु ओइ वाखलोन असिदा युमफम ओइदुना अनौबा जातिगी शिक्षा की थौसिल अमा पुथोकले मांगना हाई लेबाक असिना मरोमदोम लेप्सनबा होनबदा डिजिटल इंडिया गिसु चाउरबा थौदांग लै 63 सुबा निंगतम नुमित पालन मणिपुर सुंगरांग राज्य सरकार ने सिंधुना इम्फाल की अहानबा मणिपुर राइफल्स के परेड ग्राउंड पांगथोखि थरमदुदा मुख्यमंत्री नोंगथोंबम बीरेन सिंहना जाति की मचु अहुम की फिराल चिंखतुना लेबाक की निंगतम नुमित पालन थौरम पांगथोखि थौरमदुदा वांगांगबदा मुख्यमंत्री हाई नुमित असिना लाकपदा लेबाक असिबु निंगतमहनबा होनबदा थवाइना पोंथा पीखरबा खुदिंगमकी मफमदा इकाइखुमनबा उल्ले मांगना हाई लानमी अमसुंग केंद्र की पैरामिलिटरी फोर्स सिंगदा थबक तौरिबा मणिपुर मचा सिंगना लेबाकी अपुनबा सक्तम ngaknaba honabada leikidaba yawba singda राज्य सरकारना नौना सेंबा मेजर लाइसरम जोटिन मेमोरियल एक्स ग्रेसिया स्कीम की मखादा लुपा लाख मंगा पीबा हौरे कोविड-19 की मतंगदा मुख्यमंत्री हाई राज्य सिदा कोविड-19 लाइजत लक्सिनबा कन्न होनरिङै चैरक्ता लेना असिना नाबा मियोय 13 लेखिदबदा मखोगी इमुंग मनुंगी अवाबदा सरुक यारी डॉक्टर सिंह नर्स सिंह अमदी पैरामेडिक्स स्टाफ सिंगना कथोकपगा लोइनना लौरिबा थौदांगबुसु मुख्यमंत्रीना थगतबा फुंगदोखि श्री बीरेन हाई माकी सरकारना अफबा थबक तौबसिंगबु मना पिदुना पुनिंग थगतकनी अदुगा फत्तबा थबक तौबसिंगबुदना दंडी सोइदना पीगनी ड्रग ललोनबदा चेनबा पुलिस पर्सनल 53 फादुना मरालगी मतुंग इना वाइल सथरी फर्स्ट ट्रैक कोर्ट लिंखतुना होकिबा सही अहुमखाय असिदा मियोय 13 कन्विक्शन पीबंगमख्रे ब्राउन शुगर की फैक्टरी कया थुगाइख्रे गो टू हिल्स अमदी गो टू विलेज की थौसिलना चिंगतमगी मरी हानादगी हेना चेसिनहनबा ngamle ताबिरिबा पावसी आकाशवाणी इम्फालदगिने
ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯀꯦꯁ 142 ꯊꯦꯡꯅꯔꯦ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜꯒꯤ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯄꯨꯟꯅ ꯁꯦꯝꯄꯜ 2,753 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 132 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯁꯤꯡ 4,330 ꯁꯨꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯑꯅꯥꯕ 79 ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ꯫ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ 55.3%ꯅꯤ꯫ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ 18 ꯁꯤꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯀꯝꯄ꯭ꯂꯤꯠ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 38 ꯐꯥꯎꯕ ꯁꯥꯡꯗꯣꯛꯂꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯔꯥꯖ꯭ꯌꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯦꯟꯗ꯭ꯔꯒꯤ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯁ ꯃꯟꯇ꯭ꯔꯤ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯉꯔꯥꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕꯗ ꯂꯩꯒꯗꯕ ꯐꯤꯠ ꯏꯟꯗꯤꯌꯥ ꯌꯨꯊ ꯀ꯭ꯂꯕꯁꯤꯡ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯗꯣꯛꯈꯤꯕ ꯐꯤꯠ ꯏꯟꯗꯤꯌꯥ ꯃꯨꯚꯃꯦꯟꯠꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯐꯤꯠ ꯏꯟꯗꯤꯌꯥ ꯌꯨꯊ ꯀ꯭ꯂꯕꯁꯤꯡ ꯑꯁꯤꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯈꯪꯍꯟꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯦꯍꯔꯨ ꯌꯨꯕ ꯀꯦꯟꯗ꯭ꯔ ꯁꯪꯒꯊꯟ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯔꯚꯤꯁ ꯁ꯭ꯀꯤꯝꯒꯤ ꯚꯣꯂꯨꯟꯇꯤꯌꯔ 135,000ꯅ ꯁ꯭ꯀꯥꯎꯠꯁ ꯑꯦꯟড ꯒꯥꯏꯗ꯭ꯁ, ꯅꯦꯁꯅꯦꯜ ꯀꯦꯗꯦꯠ ꯀꯣꯔ ꯑꯃꯗꯤ ꯑꯇꯩ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯂꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯃꯛꯇ ꯐꯤꯠ ꯏꯟꯗꯤꯌꯥ ꯌꯨꯊ ꯀ꯭ꯂꯕꯁꯤꯡ ꯁꯦꯝꯒꯠꯀꯅꯤ꯫ ꯍꯥꯟꯅꯒꯤ ꯚꯥꯔꯠꯀꯤ ꯀ꯭रिꯀꯦꯠ ꯇꯤꯝꯒꯤ ꯁ꯭ꯀꯤꯄꯔ ꯃꯍꯦꯟꯗ꯭ꯔ ꯁꯤꯡ ꯙꯣꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭रिꯀꯦꯠꯇꯒꯤ ꯄꯣꯊꯥꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯔꯥꯡ ꯊꯥꯒꯠꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯤꯈꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ MS ꯙꯣꯅꯤꯅ ꯀꯦꯞꯇꯦꯟ ꯑꯣꯏꯗꯨꯅ 2008ꯇ ICC ꯋꯥꯔꯜꯗ ꯇ꯭ꯋꯦꯟꯇꯤ20, 2010 ꯑꯃꯁꯨꯡ 2013ꯗ ꯑꯦꯁꯤꯌꯥ ꯀꯞ, 2019ꯗ ICC ꯀ꯭ꯔꯤꯀꯦꯠ ꯋꯥꯔꯜꯗ ꯀꯞ ꯑꯃꯁꯨꯡ 2018ꯗ ICC ꯆꯦꯝꯄꯤꯌꯟꯁ ꯇ꯭ꯔꯣꯐꯤ ꯂꯧꯈꯤ꯫ ꯈꯨꯠ ꯌꯦꯠ ꯍꯩꯅꯕ ꯕꯦꯠꯁꯃꯦꯟ ꯑꯃꯁꯨꯡ ꯋꯤꯀꯦꯠ ꯀꯤꯄꯔ ꯙꯣꯅꯤ ꯑꯁꯤ ꯋꯥꯟ ꯗꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯟ ꯌꯥꯝꯅ ꯂꯧꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯏꯝꯐꯥꯜꯗ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯋꯥꯍꯦꯡꯕꯝ ꯋꯥꯁꯤꯡꯇꯟ ꯂꯩꯔꯦ꯫ ꯋꯥꯁꯤꯡꯇꯟ ꯊꯥꯒꯠꯆꯔꯤ ꯅꯣꯂꯤꯅꯤ꯫ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯄꯥꯂꯟꯒꯤ ꯉꯔꯥꯡ ꯄ꯭ꯔꯦꯁ ꯁꯨꯇꯤ ꯑꯣꯏꯈꯤꯕ ꯃꯔꯝꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯄꯥꯎꯆꯦ ꯑꯌꯥꯝꯕ ꯐꯣꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯅꯥ ꯂꯩꯄꯥꯛ ꯑꯃꯗꯤ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎꯗꯤ ꯐꯣꯡꯕ ꯎꯔꯤ꯫ ꯏꯝꯐꯥꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ 63 ꯁꯨꯕ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯄꯥꯂꯟ ꯊꯧꯔꯝꯒꯤ ꯄꯥꯎꯅ ꯄꯥꯎꯆꯦ ꯑꯅꯤꯃꯛꯀꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯄꯥꯎ ꯑꯣꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯧꯔꯝꯗꯨꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟ ꯂꯦꯞꯈꯤꯔꯣꯏ ꯍꯥꯏꯕꯁꯤꯅ ꯁꯅꯥ ꯂꯩꯄꯥꯛꯇ, ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗꯗꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯕꯁꯤꯅ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎꯗ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯀꯝꯄ꯭ꯂꯤꯠ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯑꯥꯒꯁꯠ 31 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈꯤꯕꯒꯤ ꯄꯥꯎꯅ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯄꯥꯎ ꯑꯁꯤ ꯁꯅꯥ ꯂꯩꯄꯥꯛꯀꯤꯁꯨ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯗꯨꯅ ꯑꯀꯛꯅꯕ ꯗꯨꯀꯥꯟꯁꯤꯡ ꯌꯥꯎꯅ ꯀꯣꯝꯊꯣꯛꯀꯗꯕꯁꯤꯡꯒꯤ ꯂꯤꯁꯠ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯉꯁꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ MLA 6 ꯄꯨꯗꯨꯅ ꯗꯦꯜꯂꯤꯗ ꯆꯠꯀꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎꯅ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎꯗꯁꯨ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯗꯅ ꯃꯅꯤꯄꯨꯔꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ 138 ꯌꯥꯎꯅ ꯃꯤꯑꯣꯏ 132 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯅꯥ ꯂꯩꯄꯥꯛꯇ, ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯠꯂꯨꯗꯕ 93 ꯌꯥꯎꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 132 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎꯗ ꯐꯣꯡꯂꯤ꯫ ꯄꯥꯎꯆꯦ ꯑꯅꯤ ꯑꯁꯤꯗ ꯐꯣꯡꯅꯔꯤꯕ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯗꯤ ꯀꯦꯟꯗ꯭ꯔꯒꯤ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯃꯗꯤ ꯍꯥꯏꯋꯦꯖ ꯃꯟꯇ꯭ꯔꯤ ꯅꯤꯇꯤꯟ ꯒꯗꯀꯔꯤꯅ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯐꯨꯠ ꯕ꯭ꯔꯤꯖ 3 ꯁꯪꯒꯥꯔꯒꯅꯤ꯫ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛ 12ꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯂꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯦꯁꯅꯦꯜ ꯗꯤꯖꯤꯇꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯦꯜꯊ ID ꯂꯩꯔꯒꯅꯤ꯫ ꯔꯤꯝꯁꯇ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯍꯦꯜꯞ ꯗꯦꯛꯁ ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯣꯏꯗꯕꯁꯤꯡꯒꯤ ꯁꯦꯝꯗꯣꯛꯂꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯄꯟꯕ ꯌꯥꯏ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯏꯟꯗꯤꯌꯥꯅ ꯋꯥꯔꯜꯗ ꯀꯞ ꯑꯅꯤꯔꯛ ꯂꯧꯕꯗ ꯂꯨꯆꯤꯡꯈꯤꯕ ꯃꯍꯦꯟꯗ꯭ꯔ ꯁꯤꯡ ꯙꯣꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯀꯦꯠꯇꯒꯤ ꯄꯣꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯅꯣꯂꯤꯅꯤ ꯊꯥꯒꯠꯆꯔꯤ ꯋꯥꯁꯤꯡꯇꯟ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯃꯅꯨꯡ ꯑꯁꯤꯗ ꯚꯥꯔꯠ ꯃꯆꯥ ꯀꯣꯇꯤ 130ꯅ ꯑꯥꯠꯃ ꯅꯤꯔꯚꯔ ꯚꯥꯔꯠ ꯑꯃ ꯁꯦꯝꯒꯠꯅꯕ ꯋꯥꯁꯛ ꯂꯧꯔꯦ꯫
राज्य असिदा पुंग कुनमरीगी मनुंगदा कोविड-19 गे अनोबा केस चामा 42 थेंगनरे अमसुंग मिपुंग खुदिमक मसा मऊ फना लेहनबगी पांदमदा केंद्र की यूथ अफेयर्स अमसुंग स्पोर्ट्स मंत्री किरेन रिजिजुना फिट इंडिया यूथ क्लब सिंग हांगदोखरे पाउलो जरे।